Muktada Diamond Radio Channel gi crime update Humpugom do suba tangkak tabiri bisi mujem sagurjamna taram nok trouble na ko no khurumjari ngasi su Afghanistan da hauji Taliban gi oriba khajik update pijaraga mihat mipun go mari leina ba case sama lakchari Afghan gi hauji oriba wafam asida chief of the army Pakistan gi mahakna haitare masi tangai fadana koi Taliban singi mateng pang da ba yadabani aduga India amadi Pakistan ki oriba sigumba phibam asidi hariba sigumari lenade aduga Kashmir gi leriba Pakistan gi hojik oriba issue sidi hanade dum lakpa issue ni maduga mari lenade haiba wafam haikre aduga Afghani singna Pakistana pansasiri da Afghan singi mathakta sathariba drone attack amadi air strike aduda yaning da ba phongdokpaga loina na makoina Pakistan Murdabad haina lauraga nupi nupa ponomak rally yam sangna satkre ehing phawba rally satki aduga Talibani singi adugumlaba khulai paidun leriba miyam sing adu nupi angang sing songchin dana yaning da bagi adugumba kya phongdokpa lekhre hauji goriba fibam asida modina khanaba Taliban gi fibam sida Pakistan gi orakliba mukoi gi wafam tonga ba hairakliba sam harba da Taliban gi luchingba amakhakna akhoi Kashmir maning tamhangani haiki ba wafam sina yamna India gi su yamna situation che rubong khak lakba sigumba lebuduna yamna akhanaba mifam mapung ani makhai sangna Narendra Modi ne shillaga madugi party meeting ma pangthokre Britain gi hanagi Prime Minister Tony Blair na haujik oriba Taliban gi phibam sina prithvi asida yamna terrorist singbu makon sarakpa yabagi maning tamhalakpa yabagi akiba malai Europe ke lebak sing amade prithvi da lebak singna Taliban gi section bio duga makhoi gi oirakli ba phibam chile koi sem sadana lan thengna na ba aiko isan isabu ngak thokchana na ba honaba na phai haibu wafam se koi gi hanagi Britain gi Prime Minister Tony Blair na wafam asi phongdokre amar of the hoski Taliban na makoi gi sarkar paige da mi sing foreign minister sing finance paige da defense ki paige da mio sing list sama laukthokre masi tangai phadana moi gi sarkar system targadi hariba kanana parino haiba tongan ba kya masi maming sing asi khanghanjarake hakani gi adumba terrorist group ni haiba group amasu yauri adigi tonga ba kya yauri support to ba kya marum aduga marak asida khoi gi Pakistan gi ISI gi face Hamid lakhi badu mahakari gi damukta lakhi bano makhoi ne khoi lebak ta lan ta san ba yabra lebak manung gi lan thokna ba atop lebak ama yaw ba yabra haibana singbasi khoi gi nupi angang singna yam kanna pen da phongdo pa loina rally yam kanna satkre masi khakta natana miyamna Imran Khan bu yamna saukre Pakistan Murdabad yamna lauki atheng ba fawda Afghani singna sorokta Taliban gi mayokta rally makhan makha kya law khongduna satki marak asida Taliban singna nomaina kapada so panjau ki naha kaya di fajilega makhoina puki puri sikata waide purino jail da purira hat ka dorina madu gyan tadri hauji fawgi de duga koi gi rally satpami singa duda khara laksin mangam no hona bada nomai kapki maduda mioi micham mama seki micham mama sebadi mung manung da si bhaksang law na bahai matamda law haiba yaki de amadi imung aduna koi Pakistan Murdabad haiduna makhoina lawki asiguma wafum sing kaya lakpada natana hauji ki London da Afghani sing na rally satkre madudi Pakistan gi makoi gi foreign minister lady sing adugi moi thongjin da haitari am laukre Pakistan noina tawrisi keno Taliban amati Pakistan na khoi amatani aduna na khoina tawrisi kari no haina pen da phongdokre Tehran da su khoi Pakistan gi makoi gi foreign minister lady sing makoi gi tongan ba lebak ke rajdut lady sing adugi mamang de yaning da ba phongdokre masi khakta natana Masud Ahmad hojik fawda khoi gi mioi kun gamanga Pakistan gi army yaurga hatle lani yaurga hatle haibu wafam si hairi aduga hauji makoi gi mafam asi kariguma mata tawdri nongthak tagi air strike ta makoi air strike tawri aduga makoi ne hena laksilaga Taliban simu changhan bangamdri aduga Pakistan na drone attack tokiba air strike tawkrga hauji fawda loksan bangamdri haiba aduga wafam asida Masud Ahmad seidri fawba khongpham lengdana lan sona khigani haiba video kya thadorokpa mafam asidagi ulagli aduga hauji mukoi gi leidiba resistance force aduga NRF hainaba masi aduga Northern Alliance makoi se punsilakanda akan mamong hauji si Taliban sing ngakthokna na ba lan soknari haiba sini mafam adu internet thingmana kari origi haiba aseng badu di khangtraga so tonga ba ground floor de leba news channel gi news sing ulakpa madu gi pawdo maduni aduga makha kari lai haiba si yengmina si hauji makidi Pakistan na Taliban gi mateng panguba aduna maram orga
Afghan sing kaya marum tonga tonga no lebak te lebe sing odi masagi hauji hauji Afghanistan de lebe sing na Pakistan bu yamna sauri aduga makhoi gi oijabi imung manung gi land makhoi yawbi ris kari gi no haibo wafam aduga atop lebak sing na su Pakistan kari gi damti yoksele no haibe si haiba adugum leiri amarom da Taliban sing na khoi gi Afghanistan de leiri ba Afghani sing ne iho hori be se atop mapa lebak ki power na insil laga tawbani masana masagi lepak semja matamda lengak semja matamda kari gi yaroi dion haiba Taliban gi wakalon kya phongdo busu leri so yamina batari matam khara sida aduga ngasi gi ani suba case asi Mumbai de soki badu ma sengba thodo mani Mumbai miyam na thodo non khange Mumbai hariba mafam asi Maharashtra gi manung da leiba metropolitan city ama oibata natana mafam sida mi crore ani haisa batare mi crore ani lei aduga yengorgadi akhoi kayamuk yang khremi singsi yengbiu Manipur gi leiriba mi masing lakh kunthra rom aduga Mumbai de leiriba mi masing mi crore ani kaya hena khrabano mi singsi yengbiu aduga haribasi miyam ne nang khange Mumbai gi maram da kari harugani mioi ama auto amada asok pa yawba aduga makhoi mi ani mas yawba mi amana driver adu makhoi mari haitare auto du badi neglak pani aduga haribase auto je thora hospital tiraki hospital karai lege asokpa ma masada sokpa ma hospital de yengan na ba hospital le mo koi pak sangam di kari no haida police le di sang di masine takpadi mo koi kari gumba aran ba thaba ama tawru re haibasini aran ba thabam tawru sin mo koi hospital de sang ba yaram de masine maram oira ka da mo koi hospital karai de le clinic sang ba ya ba haidu mo koi thi giram taseng badi sahi yang kai surabi babli ko banu pi ama khak mahak hatlame amadi mahak na yoksaba mahaki macha nu pi gi macha koi gi pik libi nupi amaga nupa amaga aduga makoi sa amana aren amana saina makoi ani yauna mabok si hatok pirami angang ni si mamadi matam khargi mamang da sikre adubu hari ba case asida police na khanki mi sire habata ki police laki aduga babli hari ba nupi sahi ang khairom sobaje siri bese magi macha nupi di leitre adubu macha aniga ahanjigna siri bese magi mamak nupa no oirangani mamak nupa di kanano akhoi magi macha nupi loba angang ani sigi ne mapa haitare maduna angang ani le hoba sigi khotpa sigi natraga mana hat po oirangani an mongonda searching naki adubu hariba mi dudi madi mafam adu da leite mafam haridi thogdok thoi mafam adu da leite haiba police na mukhanki so mangoda singner su krai de singnani singnafam si leiramde masing matung da police ke team mafam adu da mayam hena khangbire ko Mumbai ge adum am active oiba police force sing aduna police khoi team ni pan tho ami ni pan tho ga haik thogdok tu da numidang thokpa thogdok tu yam na gar taksal thirami asum na mihar ama thokre haibada gali da mi mane imung du da parda hafet haikal yengu da mo amne yengu da I taiba khotpa du uram badagi khotak to police pau piba police na madi khongul lirakpa adi auto da samaina tonga mi ahum gali ste gi tho sakhe CCTV no uba mafam du leri mi sing active yam oi ba haitare sidan mi ahum la ami moi makhut ka sam tho mi du moi ahum sakhi adi korom sakhi auto mo tonga sakhi Madugi Kongul se police na adum police na CCTV footage thigatring da adai de mi na dum police ta la dum ta abjani ada police am active oina thabak si jar changsilak pa kanda ngasai gi auto dum thigale then hospital la sokpa yaw khram layeng ba lakane se police ne sem sa laikre makhoi si laktre hospital da laktre maram di hospital ama de hek inak na changu matam mokhoi pharne se mokhoi khangi masing matung da Thane dagi Surat Phawba police ki team khoi crime branch ki saruk yaw na thiba horaki mi hat pasi taseng namak mi hat pasi imung du da mana kari no asopan yoram do sena police na muthi ba kan da kai doge bu mi si hal amatung da ma si thang sin masing si yam thille thang sin khok sumana paira ga thinjan ba kan da koi haksang ji saru no pallaga khuchina thang da khetharaga sok pa khot pasi atopa crime gi case kaya da aina thijan jaba matam da masi thengna ba yawi thang sina khoi mingon sumana ekta thin basi irai laiber khoi gi rabhar gu mam di sang banati mi obi haksang si kan khrabone dum thang na thilap ko matam da manung da leba saru sina nga agadi saru sina nga pa thang sina sitharaga khoi gi thang maya da isabu lenchen jaba yam yawba dum ba case kaya yam thengne asum na tawdur mana hanjan sumai thim da makutu shokib jani aroi bada angang ani dun kon hale adu handu hale asum na makhoi ahum haitare Masina police na tigal kuma tamda kutu show bani na moi clinic ta susangdre madu dagi makoi gi kano se thire CCTV footage sing di site e siri banu pidu babli ni haiba khange babli sahi yankai aduga mahaki masada thangna thin matam na mi ru makut show ki bo eram bayai maduna imung madu de ising imung madu da mahak I du tabani haiba se police na khangki madu I tap tabadu mo CCTV footage te yenge aduga mayum da hariba mi sing ado thokibadu mayum dagi thokibadu ure
asumna CCTV gi footage mathang yengkhalakpa matamda mokoi mafam aduda leiba yadadana karai waida layengba sassige haiduna mokoi honarami amaromda gali du mokoi phawrokpa matamda gali du ju mokhutu isingna chamasu urami maduda nupi ama yawe haibase CCTV da khange nupi asi maming Sabina kawi Sabina kari gidamukta no case asida mahak yawriba police na thigalakpa matamda tongan ba Balsat haiba Mumbai dagi Balsat ai mafam se 200 km ni aduga case 200 km mokhoi salakpa matamda police na case loisale hariba sida lekidriba ngang ani amana Aryan amana Saina kari gidamukta no hal oirabi sahi ang khairom hai tare yamna hanbudi nate sahi ang khairom surabi asiga anga ne se halisi kari gino haiba wafam sin wari taba no aina na ba koina police ki investigation hai tare madugi matung na mokoi koti thigala matamda mafam Mumbai gi mafam aduda leitadana khara lapthok na hai tare lapthok na hojigi Balsat hairiba mafam aduda mokoi faki kilometer 200 km sat leram mokoi far kanda nupi ama yawre aduga nupani yawre auto driver dudi madi gari tongbi waibani madi maran leite tasena kari gino haina thigalakpa matamda hairiba thabak asigi damakta Salman Sheikh haibasi Sabina gi magi kari hai tare boyfriend aduga Salman Akbar haiba maga aduga Sabina haiba mokoi ahumna ni satharibasi matam kharagi mamangda Sabina aduga Bubbly mokoi ni se khangnaki Sabina haibasi kanano Sabina se masi sex worker amani marks hingnana bagidamukta masana masabu yon thokchaba sex worker amani mayamni hena khange masigi mathangda Bubbly kanano Bubbly yu yolami gali du yu yolisi kaigino mai masu ani leiba ma ahanwari sahi ang kaisuri karimto upai leite ma yu yolami yu yon bisiga sex worker mokoi ni karimta mari leina di adu no ma thawdu ama da mokoi lambi de sum thengna ba isam samna khangna kiram khangna ba dunu maram oirakanda mokoi gi yum sida tangai phadana ahing ama da mokoi si laki karigino ahing sida mokoi na lakli base mafam adu dagi mokoi thabak si pangthu ama koi merit ta chelaga hai tare koi gi Sabina amadi Salman Sheikh se mokoi lot pa pame aduga hari basi mokoi ni tinabaduna maram orkanda nomadi yum asida lakhibani yum asida sum lakpadagi Sabina aduga Salman Sheikh amadi Salman Akbar mokoi mari tawnadana khanaba horakhi mada Sabina su masu yauki hai tare adura khanghoudana matam aduda kari hai tare thangduna hekta thillaga hatpani tasena mokoi bu halamaga mokoi lo lurge na lakpadi nati khangna sana badun yumdu laaga isam chamna wari sum sana na punna khotana mafam du amaduna yu yon mani so mafam du ningai sangdana rakpani adu thang du ne ta thilakpani thawdok to angang masa pikliba ani du uramnina mokoi na haidorok pa yain angang ani du hinghalamasu yabadu mokoi na angang ani du hathok pire pikraba angang ani du asumna mokoi hatu omakanda makutu soklakpaduna maram oraga mokoi se mafam adudagi chen dobudi leire adubu khut solokpaduna khutu phibam thina solokpa aduga thangna su yam thinba makutu solokpaduna maram oraga hospital tunu sate yaroin i jororo tarakpaduna pakhanadra moi ahumji imungdudagi chen thorokpani imungdudi sana lupa leirangani adu mokoi ga nungaina dabagi hatpani imungduna mokoi de moi mangnabagi sinbani adu tobni haba karimta leitaba icham chamna mokoi ani amana sex worker ne amana yu yon bini no ma thodom na mokoi ni khangnaki da hing mudla aga moi du de sanga aga moi leiki moi leiraga sum hotel ni yu yon phamni wari wotai sana da khotana leiraga thaktan sa da leiraga da mari to khonarakpani kari sunataba thodok amada haitar so icham chamba thodok amana mi gi punsi manga kadai phawba sohon ba yage do ngasi gi tangkaksin haitare mamai thangda hariba singse mokoina haidorokpani asom haidorokpadagi police na mokoi gi lambi ase Balsat hariba mafam aduda thiba matamda clinic amada mokoi layeng amabdagi phabani kaya da heikraba Mumbai police ki team amna selo tawjari asigumba case amada loisindana aduga imung duda no aitaba yu yon ba imung amorga su pikli bangangani hatpa aduga chahi angkai surabi Bubbly hatlam moga mokoina sen khibada CCTV gi mateng amadi miyang mateng na sachat police ta paw pirak pudra maram orga mokoina yamna thuna recover tawraga phaki madugi matung da kari hatpano haibase mokoi angakba adum oiri kaisu nataba wafam amagi damakta khana chainaraga thangna thilami hatpa duda natana angangani du hatpa kari fawing asigi case ase tabirakanda mi hatpa aduga nisa chaba aduga sigumba thodok amada chenarakanda mi bu hekta hatlaga aikhoi nungaina leirani akhoi police na khoi phararoi haibasibu karam kanda yauki aduna nungai khraba punsi sida charaba su sadra su su no maga thamoi sengna
हिंब यानब गमनबगीद मिगोंद लांदना अचुंब लंबी में चलगा हिंगलिंगैद ईश्वरन पीरमलिबा अखोइगी पुंसी असिदा अफब थबक कया तौरगा हिंब यानब होनगदबदुबु करिसु नत्तब थौदोक अमगिसु मी हाटपा करिसु नत्तब अमगिसु मी हाटपा असिगुम थौदोक असिना तसेंगनमक अदोंगी पुकनिंगदा करी फाउबी थौदोक असि तारगा सो मथंगदा अमुक क्राइम अपडेट की केस अमा पुदुन लाक्सगे ngasigidamakta matang sida crime update ngasigi sandokchoriba humphugomdoi suba tangkak loisinjare tabiriba midyeng tabiriba sing Facebook amade YouTube ta yengbiriba sing punumapu James Haigurjamna ikai khumna jabaga loinana loisinjaba yabada logjari punumapu khurumjari